ngasi social media sing dege lokho sabab I pausing ka khongka sarkar Manipur top channel gi meke dege myam na thamjage duga social media sing dege khongka sabab paw man phongdor po phom khara ga myam na thamjage hai riba thagdo si motorcycle thorak ba miyoi helmet up tabagi kaksing na detain tokibagi thagdo ama diga hai riba lebak tiba thagdo si thokpani haina social media ri thagana rangli adu myam update myam punna ngamina kisi Amarom social media digi lokhosaba paw moina myam da thamjage lamjing bada irang thokre hairi aduga investor sing na phungdurakpa thamoi sukne warbo phom kha amsu myam da thamjage myam video si myam miyeng punna tamina saina su channel sigi meke digi myam da su thamjari investor lamjing baluki investor kambu ne adanga sai pung nipan dagi akoi ngai raga leire awde jeki thopi raktre pung ama da unarasi mo haire pung ama da mo ngai re pung ama sisu kanam ta lakidre staff ho le biram dre adu akoi amta masa mo unajani nge ngasi di jeki na masa na ngasi laktaba taraga di akoi ngasi di adum leirani sungeng nge ngro pesa do he ken to jesu leina lei sabagi na te magi request akoi taning mani mana haiba do tanin janing bagi akoi tokjabani ba e mana ngamni ngamoi haiba du matang di akoi tajaba pa me police na kana roi police la asu police na singdo bana te police na topira kanu akoi da akoi uzik tom tv da akoi na haijari amta lamjing bana akoi da longse longgi bado ado mana ne lo ru re ado akoi kamai na toksigi ado akoi gamta khanan se ado ngasi natraga di akoi pai do kadi gumba tuom da akoi na haiba sida sarkar khande kainu khoi minister mayam yau ki numitu da ado inauguration tawbada minister yauri bani na akoi di yaye na khallaga thambani yadre na haiba taraga di lamjing badane amta kaino to bangamba warak ti bangamba lali chumi haibi bangamba sarkar na traga su kana gumba ma saitagi oiro akoi gi NGO dagi oiro NGO na tabo oiro loi ma sarkar dagi oiro su angamba ma tana kana gum yenta na di lai ba khoi me am si pomte hingna ba amta di mateng pa biu isa isu se ma ngam da bi akoi di isa isu se ma ngam de isa ni phi haisen e corona gi ni haidana sahi ani se akoi pura khang ga la e mo ta su ga kente interest haise de kain da haise de du man pikhat lagi pulap se pi lagi haira bani na akoi su khang na lai ru hौजी फाउबदे इतरेस लाइदर मसाबु उनगी फंगतरे थमजन मदना मरुन मु वारी बा हौजी लौथुके हाबसु वारी दो अखोइ ना हाबदि मसाबु दम तो उनगा मेच्योर बसु यावरे मेच्योर ओइ बैरो अखोइ जुलाई में मेच्योर ओइ ग्रे नान मेच्योर ओइ ग्रे सही अमी हेंजला बनि मेच्योर ओइ बदगी अदु अमुक्ता अखोइ केन ता हाइजे दे अदु ngasi di हुजिकि अखोइ वासन ले कोरोना पेंडेमिक ओइ लोइसन ग्रे भोर लोइसन ग्रे पुना लोइ लोइ ग्रे फोर्स हाजल बिरा का थु फोर्स ने कामे ओइ जेकी ना थोपिरो पुलिस ने सिंबा मंगनी हाइरगदि गमे नंग दाइ तौनी हाइरगदि अखोइ लोइना मा दुम तुबिने लैजगे केन ता हाइजे रोइ अदु पोसै सिदि अखोइ थुबाइ बको खाबेसु तौजरोइ अखोइ इरन ngakani sidi lamjing bana haibani jeki gi bana nate jeki na foreign da sayasu lupa ma jeki gi bana nate akhoi investor kangu gini wana suraga akhoi isa gi semna bani na akhoi na tokseri ba iran je sigi sinani jeki na nungai ri ba chali ba chari ba jeki am to thopiro aduni police ta jeki na ha mon thade la yam ba kuni ma matiu bang yang wari akhoi isa sigi semba da isa sing sing ngam dere huji phi haisel e phi ba ngam dre school home na chena re akhoi pura family se chukai sukai tai na e aduna akhoi di nupi ni na sidang hali ta lakko sunga manate la iba si bhawo da huji iku bo ini po wan tha na leina hori bane adu chenga hinga si di si gera sangera akhoi loi da sida di seminar ni mayam ta mayam jeki ta Amarom da namu lilong sajing da leibi Pukri tongbam ongbi wahengbam ongbi Jessica Ellis Maimu Devi mihat kemari lainana wakan mipam amadi ban takrehana social media sing kena ba user kena thagala po role cross mi amna thamjare duga Jessica mihat kaluina asumbo wayel fangdri fawa asi baksang lauda ba haina su jieshina wore law krehana su pawsna makhatana su fungdurakli atau social media di lokasi sebab pawang mana, memang tu siapa nungai apa pawang orang ni hanya terjadi ngai, orang pawang mana, Honorable Chief Minister N Biren Singhana, Chief Minister gi haksil gi tengbang hana lupa lak ani orang badagi lupa lak mengada hengar, apa wafum magal loina na Chief Minister masa na fungdo pu wafum kera memang pun memang. Chief Minister gi haksil gi tengbang, up to date, laire aduga nasi dagi, aikoi hana lak ani orang betul. Madu lak manga hengkal ini habat itu
launch of Golden Lock of Seven. Atopa paw madana All Manipur Arts and Culture Student Unions na awapa phongdokpa. Information and Publicity Secretary AMACSU Sunandep Wahengbamna Paujenjariba and Kuyek Piduna Tadorakpa awaba phongdokpagi pawdam ama mayamna thamjaramge. Ekodom ACO DOM gi former president oibiramba RK Sanayaimana haukiba March thagi tang kuntra English ingani kungani to ing yum sekesa numita masagi anaba mana maram oiraga manung matam sadana taibang pan thadokiba All Manipur Art and Culture Student Unions AMACSU gi members singna laikhidrabagi mafamda ikai khumnabaga loinana awaba phongdoksari Lusing basina hinglingai matamda aikoi masil nungsina apun mamagi wakaluna punna hingminaba thabak thorom kyama tawbirami RK Sanayamana laikhidabada Manipur khunai mention ngamlaroidaba ahoba madi lehoragani loinana laikhidrabagi thawaina mapugi laikonda ingna signa laiba oirasanu amadi magi lehoriba imung manung marimata kairo laikai awabada AMACSU na saru yazari haba paujenjariba awaba phongdokpagi paujel amasu mayamna thambirai Thank you.